कुकी लालौबसिंग न मैतै खुलक्ता संगलगा अटैक चथबा हौरक्ले तोरबुंग बंगलादा कुकी लालौबसिंग न मियोय अहुम फाख्रे अमदना थांगना यालक्ले मणिपुरदा हौखिबा नुमित खरनिगी ममांगदगी हौना कांगलुप फुरुपकी इरांग थोख्रबा तुंगदा कुकी लालौबसिंग न स्टेट असिगी तोंगान तोंगान बसिंगी मफमसिंगदा नोंमै कापा मदे युम कै मै थाबगे थवोंग चथबदा नतना चुराचानपुरगा ताइनरिबा तंपाकी मफमदा फाउबा अटैक चथरक्ले कुकी लालौबसिंगी चथरकिबा अटैककी सरुक अमा ओइना ngarangsu Churachandpur amasung Bisnupur district anigi lona badalaiba Torbung Bangla khuldige miyoi ahum phaduna pukhrei loinana miyoi amadana thangna yalambadage tamthina sokle thogdok asida soklaba miyoi adugi mameng Wangkhem Mohen sahi nifugani thoine mahak Fuwala makha laikai dage ne loinana kuki lalobasingna phakre hairiba miyoi sing aduna tera khongsang bidagi Naurem Prakash sahi 132 apokpa Naurem Chaubal Torbung Bangla dage Thongam Siam sahi 103 apokpa Thongam Achou amasung tera khongsang bidagi laichombam Suras sahi 12 apokpa laikhidraba laichombam Mohen maitai kaubi haire thogdok asida thangna yalakpadagi soklaba Wangkhem Mohen na phongdorokpagi matunginna ngarang ayuk pung 5 kunthra rom taba matamda mahaki bolero pickup amada nupa taruk amadi nupi ama yauna punna miyoi tarenna Torbung Banglada laiba makhoigi mayumda changduna potchai sing hondokna bohona khibane tha asigi ahum amadi mari da thokiba yum mai thana ba amade khana chaina bagi thogdok sing aduna maram oiraga Torbung Banglada leramba miyoi sing manak nakpa khulamade relief camp sing da changja pham logduna leramba nei irang asi khara makai safare haina khallu badage makhoigi yum adu da lehori ba potchai khara da oirabasu logthok lunna ba amade kai da lehoba phau sing adu logthokna ba changlu ba nei adubu makhoina yum manung da changlaga phau khairingai da yumgi manak nakpada kuki lalobani sing da ba miyoi khara lakpa ubadagi makhoi khara BSF camp leiriba mafam aduda handoktuna thorakhe adubu Thongam Siam amadi leichombam Suraste kot manung da lotuna lehauke tungda Mohen masamangna BSF ta pau piraba matung personnel kharaga mafam aduda changsilubada kot manung da lehauba miyoi ani adu lairamdaba nei tungda personnel singa loinana mahaka miyoi ani dubu thiba chatkhe matam aduda lobuka taina ba mafam amada kuki lalauba khara leiramba thengnabadage BSF ki officer aduna wari sanaringaida manakta lakpa tata diay amadagi kumtharakpa miyoi kharana mahaki makokta chaina kalakpa amade khurgi satoklaga makutta yalakpadage mahak safagadaba mafam yenglaga senthorokpadagi hingauba nei amaromda thogdok asibu hakthengna uhauba Naurem Kaiku chahi 19 apokpa Moirang Ningthau kauba Torbung Bangladagi miyoi amana phongdorokpagi matunginna mahak amadi mahaki marup ani galoinana makhoisu Torbung Banglada leiba masagi mayumdagi potchai sing lauthokna ba changlubani adubu makhoina potchai laururaga thorakpada mahaki mapaga hek pokminaba makhuragi machanupa Naurem Prakash pu kuki lalauba kharan nongmai namlaga faduna leramba thengnarakhe madudagi mahakna nauri kamna bohona rubada atopa lalauba kharana tanarakpadagi mahaksu chelakhibane maduda mahaki makhongda chaina kalakpadagi sokhe thogdok asida kuki lalauba singna fajinkraba makhoi ahumaki mobile phone sing switch off laikhre haujik phauba I paw amata phaunaba ngamkhedrei Churachandpur manung natraga chingi manung hanjinba mafamsu nataba Bisnupur district ki manung chana lairiba Torbung Bangla gi maitai khulak asida phauba kuki lalauba singna changsilaklaga mifa mipun satharakpa amade mi hana ba phauba honarakpagi thawong ase yamna nungaitaba phauwe masida security forcing na maruwaina Central Armed Forcing na ningthina midyang sangbidaba ase yamna haksina lawwe maramasina maikai asom gi mi yamna thengnariba awaba khudong chadaba sida Manipur miyam na mateng panghaningi hainasu imung manunggi miyoy sing na phongdorok le